Allah gi thawzaldagi khoi Allah gi fajaba minglen singi series da ani suba tangkak fawba khangminakraba tungda ngasi diamuk ahum suba tangkak oina Ar-Rahimu amadi Al Maliku gi matangda khangminarasi ahanbada Ar-Rahimu gi matangda khangminarasi Ar-Rahimu minungsi chawa mapu kanamat leite toigumbasung mahaktani thawzal hibani nungsi hibani Ar-Rahim haiba wahi asi raham thawzal gi henna kansinba thang tharak wahi ni mafam sida thawzal hiba minungsi khangba amadi ngakpi haiba sumna khangne nakhoina khanbra mamana machabu mainungdu hunjingani haina mahakna nupi aduna machada nungsiba thawzal adudagi Allah Ta'ala na mahaki manai sing the Nungsiba na heli senglaba Quran Sharif ta Allah Ta'ala na haibiri tawigumbasung aigi thawzal na konsinduna thammi pot pumnamak amasung taibang pan punsi da ningba kaidnaba Allah gi mapan naidaba thawzal asa thadoktanaba hairi o ibadi aigi inai sing kanagumana ka hermalam chatchaluraba matungdu nakhoi nasamaki mayokta asa mangba tawganu Allah gi thawzal ngakpi kanbiba fanglaroi haibaki thangai sengbamak mahakti kokpi haibani yamna thawzal haibani Allah Ta'ala di thawzal amasung asa gi saklolni asa gi haurak thamni kanagumbagi mafamda leiba aningba apamba magi asagi maikaida nahake punsi khongchatna mai onsilakpa amasung maduga mari leinaba adumak oirakpa haibasi mahusagi kakpa yadraba wani Allah na mahake thawzal gi asat nattana mahaka unabagi asasu thamnaba mahake manai singda khanghanbi Allah Ta'ala di ahingbani hingduna talaibani masa maromdom hingzabani matam pumnamakta hingduna talaiba haibasi ahingbasingidi asa amasung thawzal horakpham oiba haibani fazilat kanagumana minglen asi ayukki fajr namaz matung khudingi chamarak sonjarabadi mipum khudingmak mahaki maikaida marup oirakani pumnamaka chana chinnana nungsinana hingminnaba ngamgani hojik ekhoi amuk Al Maliku gi matangda khangminarasi Al Maliku taibang panbagi ningthorel mahak Allah ni latpada matik saba kana leite mahak nattana ningthorel ni taibang pan asupasi Allah mahaki khudum dalai yai fakhol leibani mahaki khutta lei sasan amasung mahaki sakti leibani pot pumnamaki mathakta amuksu makha tari mahaknani nongdam khiba siba amasung hingba maduna changyeng naba nakhoibu kanana hena afaba thodangba nakhoigi narakta laibak thibadi miyoibana wakhal thienbadagi mapu nattabu mapu oina sakhangnari maduna mapu mahakpu tawbimal khangba utpagi mahutta maran sibagum thokhalle miyoi kanglop kharna mapu mahakpu miyoi pokki sayon gi mingdo miyoi kanglop kharna tongan ba sawong sada da murti puthokuna amasung macha masu nupi angang imung manungi leiba lai oina tayona na pauthok Quran Sharif na mahaki matik magun sifati zatiyada chamam nahanba yansinba maram chadaba pauthok singadu sengdok piri mahakini asman amasung prithvi amasung mahakna pokte machanupa natraga nupi amata amasung mahaki leite saruk yaminaba lai sing natraga nupi amata mahaki ningthau leipakta Allah Ta'ala di adugumba mapuni ningthau leipak pumnamakisu ningthaurel oibiriba mapu senglaba Quran da haibiri hayu e nabi o Allah ningthau leipak pumnamaki mapu nahakna pibi ningthau leipak nahakna chanbibada amasung nahakna lowthokpi ningthau leipak nahakna chanbidabadagi
Nahaki khut lay afaba pumnamak Ningthau leipaki nunggi oiba arthasi Mahangna chanbi khrabasingna Mahaki Thauzalgi Makhadi hingba adubani Ningthau pumnamaki ningthaurelgi arthasina takliba asi taibang panbagi isup supa sakti adubani Asupa pumnamaki haurakpham adudo pukning thamoi changjabatana lining bagi achumbani natrabadi lamfangnabani Asin hai kanagumana kauzarabadi atop lai amabu Allah galoinana madu tauba yabagi dalil karisu leite Mahak soidan hisab pibatai Mahaki Mapudo Taseng namak lamfei khongpham nabasing kaidau nungdasu mamai pak loy Allah di matik magun chawning thaurel ne Mapu kanamat leite mahak nattaba Mapu ni ikai khumna khraba koirel fambalgi Mahangonda awat pa amata leite maramdi mahak khuzingi wangmadani Khuzingi manungda ahongba naiba pumnamakna matamgi khongchat semduna ahongbagi manungda ungduna lay ahongba naiba natraga changi manungda layba natraga ngamkhai naiba haibasi akaknabadi mapung fadabani saknaiba mapugi mingda sakhangnariba pumnamak adu bhapna saba aranbani haiba mahausagi niyamna maromdo masana kakchai Allah di mangal ni asman amasung prithibige taibang mapugi aron ba sastro kitab Quran Sharifna taibang pan bagi asup miyoi bezati pumnamaki mapuda khakta changjabana achumbani haiba tambi hayu aina hangatsari ngakpi nabu miyoi ba jati gi mapuda miyoi ba jati gi ningthauda miyoi ba jati gi laida fazilat Kanagumana minglen asi hanna solabadi atopana mahakpu ikai khumnabigani amasung taram na tawbigani mafam khudingda mahaki mafam phanghanbigani Nungsira wichrinawsing ngasigi asifawbatan khangminarasi mathangi tangkakamada al-Qudus-gi Matangda khangminase Allah amasung mahaki Nungsiba Rasool sallallahu alaihi wasallam gi Apaambada Punsi Lenba kanna hotnaminasi